ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯃꯁꯨꯡ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ngasi ihan hanbo ina lokachariba comment asidi chongba sarangthemna tawbirakpani ngasidi yamna ngan upload tawbirakpagi damak thagachari loina na anouba chahina lakpada channel asibu amadi channel asigi subscriber khuding tawriba khuding mai pak ko view haina yai pausel pijari adon busu aigi maike digi haini hai letam thagachaba phongdok chari loina na mieng tabiriba subscriber khuding ma busu adom yai pausel pibirakpa asigi damak tawbimal thangbo chari loina na makha tan hangbiriba aduga bro Huawei hairiba brand asi India dagi brand तौरे है मयेक सेंगना बुद्धि हाइबिरे करी करंबा कंडीशन इंडिया बैन तौबनो अदोमना हंबिरेबा Huawei हाइरिबा कंपनी असिगे फोन सिंग नत्रगना अतोप अतोप मखल की डिवाइस सिंग सिनारिबा यूजर सिंग योबा डाटा असि चाइना की सर्वर अमदा स्टोर तौदुना हाइरिबा अखोगी डाटा सिंग असि सिनै हाइबगी मरम गी दमकता Huawei हाइरिबा कंपनी असिगे इंडिया बैन तौखिबनी लोइनना अदोमना मखाता हंबिरेबा लुपा अदुगा लुपा लिसिंग कुनगी ओइबा कैमरा यामना फबा करंबा मोबाइल फोन लैबना फगनी अमुक्ता हाइबिरो लुपा लिसिंग कुन फाउगी मनुंगदा लैबा कैमरा दा यामना फबा होजि फाउगी ओइना केम फोन अमतंग हाइजबा तारगदि OnePlus Nord CE2 हाइरिबा फोन असि सोइदनमक्ति ओइगनी अदुबो आइगी ओइबा सजेशन ओइना हाइजौ हाइबा तारगदि चलिबा तांग मंगा असिदा Note 12 हाइरिबा फोन असि लॉन्च तौरपा मतमदा मसि करंबा मखलगी फीचर्स सिंगरपनो अमसुंग अफबा ओइगदरा हाइबसि येंगमिनसि हाइदुना सो अतोम सजेस्ट तौजनिंगे लोइना 2023 ना लाखबदा चैनल असिबो या हेना माइ पाकपा ओइरसनु अदोमना बिबिरेबा मंगोल असिगे लोइना माइ पाकपा ओइजेगे अमसुंग मियेंग ताबिरिबा मयाम पुनमकसु मतेंग पांगबियो अमदि वीडियो सिंग असिबो शेयर तौबिबा अमसुंग चैनल असिबो सब्सक्राइब तौसिंगिबसु काउबिगनु हाइदना मयाम पुनमकता आई माइकेदि मालुकचे मथंग द लोखचरिबा कमेंट असिना बिनेस न तौबिरकपनि ब्रो OnePlus Nord CE3 से इंडिया दा करम कांदा लॉन्च तौगनी हौजिक फाउगी ओइनदि OnePlus Nord CE3 हाइरिबा फोन असि करम मतमदा लॉन्च तौगनी हाइबगी पाउ ताबा फंगजद्रे अदुबो आइगी ओइबा मोटम असि हाइरिबा फोन असि एप्रिल नत्रगना मे हाइरिबा था स्वाइ वादा लॉन्च तौगनी हाइना निंजरी हाइना दोगी कमेंट असि पाउ सो पिजरी मथंग द लोखचरिबा कमेंट असिना Viewverter longjamna tawbirakpani Realme 10 Pro Plus phone asi leisura khali design amasung curved display asi aina pamjarure pros and cons ga loinana pro ki kari mode leibagi adom haibi reiba phone asi yamna muk phaba haiba tare handak ta nongna launch tawkiba Realme ki afaba phone amani phone asi da piriba features sing asi lupa lising ko manga gi range ta leiba phone sing sangdawna matamda curved display haiba sing asi uba phungiroi manam aduna haiba phone asi adom na leina bagi da muk biram batara ga adum leibi aba matam asi chana ba phone amani haina agi mai kai de adom suggest tawjari मथंग द लखचरिबा कमेंट असिना ए फ्रेंडशिप चैनल हाइन इबिरमे ब्रो Samsung डिस्प्ले ओरिजिनल क्राइदा फंगे अदोमना Samsung की डिस्प्ले हाइबा तारे ओरिजिनल अतोपा सिंदोपा नत्रगन सेमना पामगी नमते इंगिरम तारगदि हाइरिबा सि सुंसोय सोयदना Samsung की सर्विस सेंटर सिंग फंगनी हाइना दोमि कमेंट असि की पाउसु बिजन मथंग द लखचरिबा कमेंट असिना देवासोर वाइखोम तौबिरकपनि Realme दा अंडर 15K के फोन अमता हाइबिरो Realme दा लुपा लिसिंग 35 गे मनुंग दसु लेबा मतम मसिका चानाबा 5G सु सपोर्ट तौबा फोन अमता हाइजबा तारगदि Realme 9i 5G हाइबा फोन असि अदोम येंबिबे हाइना दोमि कमेंट असि की पाउसु बिजरी मथंग दा लखचरिबा कमेंट असिना विद्या चान थोंगाम तौबिरकपनि ब्रो 15K दा फोन अमता सजेस्ट तौबिरो अदोमना लुपा लिसिंग 35 गे मखादा फबा फोन अमा लेनबगी दमक तेंबिरम तारगदि इना ममांग दसु पंजकिबा Realme 9 5G i 5G हाइरिबा फोन असि लेबि लोइना असि नत्रबा तारगसु अदोमना Samsung की फोन पाम्बि तारगदि Samsung Galaxy F23 हाइरिबा फोन असि सो अफबा कैमरा गी दमक तदि यामना मफबा फोन अमनि लोइना नौबा फोन लॉन्च तौरकदबा पाम्बिरम तारगदि तांग लाखलिबा तांग nga asi babu tang naibiraga Redmi Note 12 5G हाइरिबा फोन असि लॉन्च तौरक मतमदा हाइरिबा फोन असि सु येंबिबि हाइना दोमि कमेंट असि की पाउसु पिजर मथंग द लखचरिबा कमेंट असिना मोमोचा सलामना तौबिरकपनि ब्रो Realme phones सिदा यावरिबा प्रोसेसर असि Snapdragon अमदि MediaTek यावबसु थेंगजे मसि करमबना हेना फगे अदुमना हंबिरेबा फगे फोन सिंग यावरिबा प्रोसेसर सिंग असि MediaTek ओइबा तारगसु Snapdragon ओइबा तारगसु नत्रगना Exynos की ओइबा प्रोसेसर ओइबा तारगसु करमबा फोन दा अमदि रुपा लिसिंग कया फावगी फोन दा यावरिबा प्रोसेसर नो हाइबसि मतुमिना फबना तगना फतबा हाइबसि चानबा चानदबा सि खंदोकपदि यागने दुबु प्रोसेसर खुदिमा सि अफबा प्रोसेसर ngakani प्रोसेसर सिंग मतंग हेना खंबिनिबा तारगसु ममांगदा चैनल असिदा प्रोसेसर सिंग खेनबगी मतंगदा वीडियो सेम हापचरगबनि हारिबा वीडियो दु चंगबनि बिनबगिना मुसु माइकेदि अदोमबो नोलुकचरी मथंग द लखचरिबा कमेंट असिना नंद कुमार लाइसरम तौबिरकपनि ब्रो DSLR अंडर 30K द लेबा अमता सजेस्ट तौबिरो अदोमगी सब्सक्राइबर दा अबो
ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 30,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ DSLR ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅꯃꯛ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯗ ꯂꯩꯕ ꯀꯦꯅꯟꯒꯤ 1500D ꯅꯠꯇ꯭ꯔꯒꯅ 3000D ꯍꯥꯏꯔꯤꯕ DSLRꯁꯤꯡ ꯑꯁꯤ ꯂꯨꯄꯥ 30,000 ꯁ꯭ꯋꯥꯏꯒꯤ ꯔꯦꯟꯖꯇ ꯎꯕ ꯐꯪꯕꯤꯒꯅꯤ ꯍꯥꯏꯔꯤꯕ DSLRꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯂꯩꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯖꯦꯁ ꯇꯧꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯅꯩꯗ꯭ꯔꯤꯕ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯅ ꯂꯥꯛꯄꯗ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯁꯤꯁꯨ 100K ꯌꯧꯕ ꯑꯣꯏꯔꯁꯅꯨ ꯑꯗꯣꯝꯕꯨꯁꯨ ꯑꯅꯧꯕ ꯆꯍꯤꯒꯤ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯄꯤꯕꯤꯔꯛꯏꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯖꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨꯁꯨ ꯅꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯅꯪꯂꯩ ꯏꯆꯤꯜ ꯏꯅꯥꯎꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ ꯅꯣꯠ 10 ꯑꯃꯗꯤ 10 ꯄ꯭ꯂꯁ ꯑꯅꯤꯁꯤ ꯑꯣꯗꯤꯑꯣ ꯖꯨꯝ ꯌꯥꯎꯕ꯭ꯔꯥ ꯑꯅꯤꯃꯛꯁꯤ iOS ꯐꯣꯟꯁꯤꯡꯁꯨ ꯑꯣꯗꯤꯑꯣ ꯖꯨꯝ ꯌꯥꯎꯕ꯭ꯔꯥ ꯀꯔꯝꯕ ꯐꯣꯟꯗ ꯑꯣꯗꯤꯑꯣ ꯖꯨꯝ ꯌꯥꯎꯕꯒꯦ ꯁꯄꯣꯔꯠ ꯇꯧꯕꯒꯦ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯑꯣꯗꯤꯑꯣ ꯖꯨꯝ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ iPhoneꯒꯤ 11 series ꯅꯠꯇ꯭ꯔꯒꯅ Samsungꯒꯤ S21 Ultra ꯑꯃꯁꯨꯡ Redmiꯒꯤ 11T ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯗ ꯎꯕ ꯐꯪꯕꯤꯒꯅꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯐꯤꯆꯔꯁꯤꯡ ꯑꯁꯤ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯗ ꯂꯩꯕ ꯐꯣꯟꯁꯤꯡꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇ ꯐꯣꯟꯁꯤꯡꯗꯗꯤ ꯎꯕ ꯐꯪꯕꯤꯔꯣꯏ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯎꯈꯥꯎ ꯒꯦꯃꯤꯡꯅ ꯇꯧꯕꯤꯔꯛꯄꯅꯤ ꯏꯌꯥꯝꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟ iOS ꯌꯨꯁ 3 years ago ꯐꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯦꯛꯖꯥꯝꯄꯜ 10s ꯑꯃꯁꯨꯡ 10s S10 or Note Oppo Reno S ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟ ꯅꯠꯇ꯭ꯔꯒꯅ ꯑꯦꯄꯜꯒꯤ ꯐꯣꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯁ ꯐꯣꯟ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯂꯩꯕ ꯃꯇꯝꯗ ꯇꯨꯡ ꯀꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯤꯡꯗꯒꯤꯗꯤ ꯑꯦꯄꯜꯒꯤ ꯐꯣꯟꯁꯤꯡꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯃꯔꯝꯗꯤ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯝ ꯆꯥꯅ ꯑꯞꯗꯦꯠ ꯂꯥꯛꯄ ꯂꯣꯏꯅꯅ ꯑꯣꯞꯇꯤꯃꯥꯏꯖ ꯐꯖꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯤꯡ ꯑꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯑꯃꯁꯨꯡ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕꯗ ꯁꯦꯀꯦꯟ ꯍꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯌꯨꯁ ꯐꯣꯟꯁꯤꯡ ꯑꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯣꯏ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯑꯃꯁꯨꯡ ꯎꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗꯁꯨ ꯑꯗꯣꯝꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯏꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯅꯧꯕ ꯆꯍꯤꯒꯤ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ